तौफीगनो हाइना ngasi adum mak changsin na leiba adugumba phigum asida koina khanba yai madudi lenga asina hauji phawbagi onadi miku asi phawbagi onadi yumkok thibagi thabak se hantoktuna yelomi miyam na pamiba national register of citizenship se solising of jaba yakai mathoi yumpham oiraga mitop sing khanto matungda yumkok thiba musu mikok thibagi thabak se tauge habasidi country haina lobda koi laloi akoina khangi madudi ngasi lamdam asida yellow mai dagi lerlaba yellow mi singi phibam ase yamna nungnang ba adugumba akiba phibam mada koi leire masigi achauba maram amadi tongan ba lam kaya dagi chamselakpa mitop mayam amana ngasi akhoi lebag asigi laiga bonda khulai londa amadi semit londa yamna hena akibagi masak oina koi khudong thiringai oiba mongda thabak kaya paikhalakuna koi ngasi yellow mi oiba Maitai pangal amasung nagagi manung diyaw ba tongan furup sing asidi akoy awa ba kaya mamayok nari sige manung da hawkiba chahi sige megi tang ahum da chahi ahum apung phagraba solising ani kun ga humdo gi megi tang ahum dagi satharak li basung bachin ko ke narco terrorist ki oiba lamlong lan aggression asina he namuk akoy da may sing ba dugumba phibam amadu ni hujik akoy da leiri base aduna sigumba yamna leba amada kunai amada magi leijari ba leba adugi ako yellow mi sing adu bu muthana nabagi damakta mapalamdagi chamsalakwa mitop singa satharakpagi kham thengna awaba chaitheng nangningai maraga sida india ri oiba chahi tara gi oina leiba tauba census ki thabak si tofam thokpani haidana namdana tokselakpagi adugumba film do akoi ngasi mayoknari koina khangi madudi hawkiba ngasi si tang kunga nithoini hawkiba tang tara ga taret gi hawrakanda manipugi oina koi yumkok thibagi thabak si haunanaba torupasida campaign for justice and fair delimitation su tangkak kaya da masi tawbidana naba haiba wafom sing ultimatum maduga reminder sing governor state ki oiba du center da su masi seron kya thadana tawba leikrabane dubu haina tawbigano haina ngasi adum mak changsin na leiba adugumba phibam asida koina khanba yai madudi lenga asina hauji phawbagi onadi miku asi phawbagi onadi yumkok thibagi thabak se hantoktuna yelomi miyam na pamiba national register of citizenship se solising of jaba yakai mathoi yumpham oiraga mitop sing khanto matungda yumkok thiba musu mikok thibagi thabak se tauge habasidi country haina lobda koi laloi matang asida asi tinbiri ba khudimakta campaign for justice and fair delimitation ge mohut chinjaraga akoi da ohang ani ka thogle madudi kaino haiba matamda song lising ama chawapa nifuga nipan da semba census ek sigi matungina chahi tara leraga tawgada ba sigum ba masigi yumkok thiba amasung mikok thiba se india pombagi oina 2027 gi february gi tang amadagi akoi mikok thina ba matam lepaga le yumkok thiba gi thabak su ji chathari na lei laibu wafam ani khak thogle madudi karino sigumba ek amagi matungina tawgada thabak se aikoi di national register of citizenship se update tawthi pawa tawba yaroi hebani ek si ki matungina tawbam thokhuda khoi tawba yaroi hedana thingbasida ek si mu violate tawi lenga ki mayokta natragana tawbam thopa ma ki mayokta tawi haidana aikoi bu phagadra pungadra haibagi akiba ma masibu tawba yaroi haidana khoi chamsin ba khongjang kaya da aikoi bu phagadra pungadra natragana state security forces sina aikoi da chamsali ba khongjang sing si control tongna bagi honarakpa thong sing da koi sokadra pangadra natragana iban khujin khunang to gi thawai mangadra haibagi akiba ma atopa akiba mana karino haiba matamda masibu kirakanda aikoina wanta haihaudraba aikoina yaroi haihaudraba kanna aikoi miyam ihau kanna changsalakanda national register of citizenship si update tawdana mitop singse yauna mikop sijan khraga solising amaga chama singani ga kunga mapanda delimitation tawba haibadi kendra chauthok jasin tawba matamda mitop mayam si yausan khraga mitop singa lamsigi mapu oikhakanda lakadaba miron kaya da aikoina leptana thengnagada awab ani se karamba awabno akoina khantokadoi se
इहो चंगन मतमदा फागरा पुनगरा हाइबगी नत्रगा सोगरा पनगरा हाइबगी अकीबा अमा मसी कीरकांदा मितो मयामसे मिसुको थियनबा याव मिको थिबदा यावसनगरगा पुंसी चुपगे ओइना लाकदबा चाही लिसिंग गयादा अखोइसी येलहो मी ओरिबा अखोइना लमजगी मपु ओइदना यामना वाना हिंगबदुरा अमरोमदा मसी तोबम थोकते हाइदना तोफम थोकपा लावबम थोकपा संजनबम थोकपा खुंगम संजलकांदा नेशनल रजिस्टर ऑफ सिटीजनशिप से अपडेट तहलम मतुंग तसेंग ना येलो मी ओइना लेरिबा अखोइगी मियाम से मसीबु ओइना युंकोक थिरकाना मदुदा फंगबा रिजल्ट ना डिलिमिटेशन तौरकांदा पॉलिटिकली अदुगा सोशली इकोनॉमिकली कोइसे येलो मी ओइना लेरिबा कोइ मैम से यामना नुंसी चाना हिंगबसे मसीनी अखोइगी ngasi मांग